Akasban Imphal Nayani Devi na pau pajari ahan bada maru oipa pau Manipur gi BJP sarkar gi numit chamani gi program manung da paikhat ka da thorom sing jatau hunba amasung sangaba gi thorom city convention center Imphal da hujik pangthokli aina thingkhrabalup RPF PLA gi mazhana mazhabu lieutenant colonel ne haiba mioi ama khulai thadok tu na ngaji sarkar da sangjakre Sit kuntaruk laiba samgi karbi anglong autonomous council gi mikhalda BJP na sit punamak phangle amasung Haryana da chathariba Khelo India Youth Games ki medal telida Manipur mari subadal eiri Manipur gi BJP sarkar ki numit chamani gi program manung da paikhat ka da thorom sing jatau hunba amasung sangaba gi thorom hojik Imphal gi palace compound da leba city convention center da pangthokli numit chamani gi action plan project ki manung da veterinary amasung animal husbandry bibhag ki veterinary hospital 37 amasung veterinary dispensary 34 yauri machi mathak da bibhag asigi khumbong da leba feeding mixing plant sangaba yauri machi mathak da Wangjing Moirangpali Hairok Leimapokpam Hiang Thang amasung Haingang Ipedo Marjing da power bipang na paikhatpa 33/11 kV substation sing sangakre Thaurongi saruk amma oina enhancing skill development infrastructure gi makhada Fairjol jila da labor amasung employment ki makhada anoba sarkar gi ITI sanaba jata hunki Thauramdu da Mukhyamantri na Nambolda Blue Revolution ki makhada paikhatpa fish hatcheries Imphal West paikhatpa recirculatory aquaculture system sangakhi machi mathakta ngami yangkhairomda ising amasung leihau test taunaba polamsing yenthokani ngami yangkhaidana pedal electric aerators yenthokani thauramsigi saruk amoina sarkar asina tourism bibhag ki applied nutrition thauramsu hogdokhi Recognition of prior learning gi makhada labor amasung employment bibhag ki makhada raija asida halaklaba mioi lising mapun jamri skill development training program hogdokpa yauri machi mathakta Manipur Old Age Pension Scheme gi makhada beneficiary lising tara tarok amasung Chief Minister's Widow Pension Scheme gi makhada beneficiary lising tara da senpham sing pigani Thauramdu da Mantri Singh, MLA Singh, amasung Kendra ki Raja Mantri, Dr. R.K. Ranjan Saruk Yari. Aina Thinkhabalup RPF PLA gi masana mashabu lieutenant colonel ne haiba mioi ama khulai thadok tu nangasi sarkar da changjarakre Mukhyamantri gi secretary ta pangthokba homecoming gi thoram amada lup asigi deputy assistant secretary of health and family welfare gi thau supai riba mioi asi sarkar da changjarakibani thoram adu da Mukhyamantri nongthombam birena hai RPF PLA gi masak naibalu jingba ama sarkar da changlakliba si Bharat sarkar na hujik paikhalakliba maruoina Manipur da awanba purakliba asida thajaba pokpadagi sarkar da changjarakpani mahakna hai mamangda Imphal da pangthokiba thoram amada United Tribal Liberation Army utlagi chairman yauna punna mioi taramari sarkar da changjarakre makhoi sing asi sarkar gi scheme singi matung ina rehabilitate tawankhre makhoi rehabilitation center singda sarkar gi tongan ba scheme singi training piri Mukhyamantri na Hai Griha Mantri Amit Shah na lalhuwa sing khulai tadoktuna changjarakpa matamda kariguma makhal amatagi FIR paloi amasung makhoi gi mathakta khut tharoi haina thajaba pikhrabani Home Minister Amit Shah ji na Manipur da lakpa kanda hairamba single guli nahi marega single FIR nahi karega आइए आप लोग mainstream में हैं हायरंबा दुगी यामना meaningful ओइबा दुगुम्बा मागी version मागी campaign दुगी मखादा हुजिक्सु मथंग अखोई दा contact और पथोलप लेपते ngasi si People Liberation Army PLA gi siri Irom Ibotombi Maitai allies
इबोतोंबा एलाइज कैरुंबा एलाइज सिंखई मागी रैंक सी एसएस लेफ्टिनेंट कॉलोनल नी मा की लेफम नंबर थांगटेक पीएस नंबर पुलिस बिष्णुपुर दगिनी मा सी ngasi भारत सरकार न तौरिबा प्राइम मिनिस्टर मोदी जी की मखादा पोरैबा अफबा अवनबा नॉर्थ ईस्ट मणिपुर पोरैबा अवनबा अदा थाजब थमकांदा मा ngasi अदुगुंबा आउटडोर दुगी कुलाई थादो हरकांदा कोई सरकार दा मसाना संजरकले Manipurda housing ehaki mamang phawada COVID vaccine dose lakh 19,940 kapkhre machi manungda ahanba dose lakh 19,963 amasung ani suba dose lakh 12,958 kun yauri haujuk phawada precaution dose lakh 1,1,940 kapkhre haujuk phawada vaccine dose 53 kapkhre Manipurda nongna COVID positive oiba miyoi ama thengna khibaga loinana hujik raija asida COVID ke active case ani sure case animak home isolation gi case singni masi tharaga raija asida COVID positive oiba bunma masing lakh 1,53 chani ni phum doi sure masi manungda lakh 1,53,930 naba pakre naba phabagi chang chada marfudani pandasmik mari mangani hujik phawada sample lakh 13,13 test tawkhre Bharat haukiba pungkun marida kopi ke anoba case lising humjami marphuni thoi thengna kibaga loinana haujik active case lising ni phutare chamapan marphudra manga yaure positive oiba mioi tara nauna leke dabaga loinana laichat asidegi siba punma masing lakh manga lising kun mari hele naba phabagi changchada marphudra ni 10 taruk ni pani lebak asida ujuk bahubada covid vaccine dose koti chama marphudra manga lakh mapan lising ni phutare hena kapkhre machi manungda precaution dose koti 3,50,000 yauri ahanba dose da koti chama ama lakh 30,000 hena amasung ani suba dose da koti 4,50,000 hena kapkhre amarom da leibak asigi raija amasung union territory singda ujik phawada covid vaccine dose koti chama 4,50,000 lakh 50,000 hena pikre haujik vaccine dose koti 13,000 lakh 40,000 hena season adana leiri tabiriba paw se kasbani imphal dagini Sit kuntaruk laiba Assamgi Karbi Anglong Autonomous Council gi Mikhalda BJP na sit punamak phangle BJP na lisingani tara taret ki Mikhalda chu maipak hebana Autonomous Council asida mukana sakti paire Autonomous Council asi Mikhal haukiba yimsaka janumita pangthokibani maduda mirep cham yang khaimari na lamba thenakhi bhot thadabagi changchada pudra da dasmi Mapan taruk yauki Mikhala duda BJP da natana Congress nauna sengkiba All Party Hills Leaders Conference Autonomous State Demand Committee amasung Aam Admi Party su Mikhal thengnakhi BJP na sitkun taruk makta mirep thagatki Congress na kunmari da Aam Admi Party na sitara da amasung CPI ML na sitara mangada mirep thagatki BJP da leptana thajaba thambi bagi damak Pradhan Mantri Narendra Modi na Karbi alongi miyambo thagatli amasung Assam chawkhat anabagi damak BJP na leptana hwanakhigani haibagi thajaba pikhi Twitter da thagatpa warol amada Sri Modi na hai Karbi anglongi Mikhalgi fall asi aitihasik oi mahangna hai BJP thomi singna hwanaribasi thoidokna singthaningai ni Pradhan Mantri Narendra Modi na leibak asigi naharol ki sakti bu thagatli amasung machi anoba Bharat ki yumbini hairi mahangna hai haukiba chahini pan asida sarkar na naharol da sakti pinaba akhak balai tano hwanakhi Sri Modi na hai Bharat ki naharol ki sakti asi khwaidagi chawa pangal ni amasung leibak asigi naharol sing asina tongan bai hiram singda thoidok endong na mangjil thari amasung jati asi chawkhat hanbada achoba thodang yari Sri Modi na haukiba chahini pan asida sarkarna nahasingi damak laukhaliba thabak singi akupa warol phongdokhi entrepreneur singdagi hauraga sana khonaba phawa hiram khuding makta khunai si kanglo punamki nahasing yawa yare mahangna hai India sarkarna nahasingbu makhoigi manglan mangphauna hanba masung makhoigi tawngamba sakti sing mapung phana sijanaba ngamhalle Haryana da chathariba Khelo India Youth Games ki medal telida Manipur mari subada leiri Manipur na hujuk phawada sanagi medal tara tare lupagi ahum amasung chenjengi manga phangle yumbu Haryana na sanagi ni phuma thoi lupagi kuntra manga amasung chenjengi ni phuni thoi punna medal chama tara ni pan phangduna khwaigi makokta leiri aroiba da maruiba paw amu ana
मणिपुर की बीजेपी सरकार की नुमित चामनी की प्रोग्राम मनुंगदा पाइखटकदब थौरम सिंह जटाव हुनबा अमसुंग संगाबगी थौरम सिटी कन्वेंशन सेंटर इम्फालदा हुजिक पांगथोकली आइना थिंख्रबलुप आरपीएफ पीएलए की मसाना मसाबु लेफ्टिनेंट कर्नल ने आइबा मियोय अमा खुलाई थादोक्तुना ngasi सरकार दा चंगजखरे सीट कुंतरुक लाइबा असम की कार्बी अंगलोंग ऑटोनोमस काउंसिल की मिखलदा बीजेपी ने सीट पुनमक फंगले अमसुंग हरियाणा दा चथरबा खेलो इंडिया यूथ गेम्स की मेडल तेलीदा मणिपुर मरी सुबदा लेरी पाउलोजरे।